ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗꯤ ꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤ ꯑꯁꯤ ꯉꯁꯤꯗꯒꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯅꯨꯃꯤꯠꯇꯣ ꯑꯩꯈꯣꯏ ꯗꯗꯥꯁꯤ ꯏꯇꯩꯃꯒ ꯌꯥꯝꯅ ꯈꯟꯅꯔꯝꯃꯤ꯫ ꯏꯃꯥꯅꯁꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯪꯉꯨꯕꯗ ꯏꯇꯩꯃꯒ ꯃꯕꯥꯅꯤ ꯃꯔꯝ ꯁꯨꯛꯇꯥꯛ ꯇꯥꯛꯊꯣꯛꯇꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯗꯗꯥꯁꯤ ꯕꯥꯔꯇꯦꯜ ꯑꯃ ꯄꯨꯔꯒ ꯌꯥꯝꯅ ꯁꯥꯎꯅ ꯊꯣꯛꯈꯤ꯫ ꯏꯃꯥꯅꯁꯨ ꯗꯗꯥꯁꯤ ꯈꯥꯝꯕꯗ ꯌꯥꯔꯝꯗꯦ꯫ ꯏꯇꯩꯃꯗꯁꯨ ꯏꯃꯥꯅ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯅꯈꯣꯏꯅ ꯈꯟꯅꯔꯤꯕꯁꯤ ꯍꯪꯉꯨꯕꯗ ꯄꯩꯁꯥꯒꯤ ꯃꯔꯝꯒꯤꯅꯤ ꯈꯨꯝꯃꯛꯈꯤ꯫ ꯑꯩꯁꯨ ꯅꯨꯃꯤꯠꯇꯣ ꯏꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯊꯕꯛ ꯂꯦꯞꯄꯝꯃꯤ꯫ ꯑꯩꯒꯤ ꯀꯥꯗ ꯐꯣꯟ ꯃꯦꯠꯇꯨꯅ ꯂꯩ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯄꯨꯡ ꯑꯃ ꯇꯥꯔꯛꯄ ꯃꯇꯝ ꯑꯗꯥꯏꯗ ꯗꯗꯥꯁꯤ ꯌꯨꯝꯗ ꯍꯟꯖꯜꯂꯛꯈꯤꯗꯦ꯫ ꯑꯩꯈꯣꯏꯅ ꯈꯟꯕꯅ ꯏꯇꯩꯃꯒ ꯈꯟꯅꯕꯗꯒꯤ ꯌꯨ ꯊꯛꯆꯜꯂꯒ ꯂꯝꯍꯥꯡ ꯇꯨꯝꯍꯥꯡꯗ ꯇꯨꯝꯃꯒ ꯂꯩꯔꯝꯒꯗ꯭ꯔꯥ ꯈꯜꯂꯝꯃꯤ꯫ ꯀꯣꯟꯅꯗꯤ ꯏꯃꯥꯟꯅꯕ ꯑꯃꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯈꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯅꯥꯎ ꯅꯪ ꯄꯨꯈ꯭ꯔꯤ ꯆꯧꯕꯣꯛꯇ ꯊꯣꯔꯛꯎ, ꯈꯤꯇꯪ ꯊꯨꯔꯣ" ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯑꯃꯨꯛ "ꯀꯩꯅꯣ ꯚꯥꯏ, ꯀꯩ ꯂꯩꯔꯒꯦ? ꯑꯗꯨꯝ ꯐꯣꯟꯗ ꯍꯥꯏꯔꯛꯑꯣ" ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯃꯥꯟꯅꯕꯗꯨꯅ ꯐꯣꯟꯗ ꯍꯥꯏꯕ ꯌꯥꯕ ꯋꯥ ꯅꯠꯇꯦ꯫ ꯈꯔ ꯊꯨꯅ ꯊꯣꯔꯛꯑꯣ ꯍꯥꯏꯔꯝꯗꯨꯅ ꯐꯣꯟ ꯊꯝꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯐꯨꯔꯤꯠ ꯑꯃ ꯍꯣꯡꯗꯣꯛꯑꯒ ꯄꯨꯈ꯭ꯔꯤ ꯆꯧ ꯃꯌꯥꯗꯨ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯣꯝꯗ ꯃꯤ ꯌꯥꯝꯅ ꯇꯤꯜꯂꯒ ꯂꯩꯔꯝꯈꯤ꯫ ꯑꯩꯁꯨ ꯃꯗꯨ ꯎꯔꯨꯕꯗ ꯏꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯑꯃ ꯄꯣꯛꯈꯤ꯫ ꯑꯩꯈꯣꯏ ꯗꯗꯥꯗꯨꯕꯨ ꯌꯨ ꯊꯛꯑꯒ ꯀꯥꯔꯟ ꯇꯥꯔꯨꯕꯗꯒꯤ ꯃꯤꯅꯒ ꯐꯨꯕꯤꯔꯕꯖꯥꯔ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯁꯨ ꯃꯅꯥꯛ ꯀꯗꯥꯏꯗ ꯁꯨꯝ ꯇꯞꯅ ꯇꯞꯅ ꯆꯪꯁꯜꯂꯨꯕꯗ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯉꯛꯈꯤ꯫ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯁꯨ ꯃꯤ ꯈꯔ ꯀꯨꯝꯃꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯤꯕꯗꯧꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯖꯒꯥ ꯑꯗꯥꯏꯗ ꯂꯩꯔꯝꯕ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯁꯨ ꯑꯩꯅ ꯀꯩꯗꯧꯅꯕ ꯌꯥꯎꯔꯒꯦ ꯍꯪꯉꯨꯕꯗ ꯑꯍꯜ ꯑꯃꯅ ꯃꯃꯥꯏꯗꯨ ꯇꯨꯞꯊꯔꯒ ꯑꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, "ꯏꯅꯥꯎ, ꯅꯈꯣꯏ ꯅꯌꯥꯝꯕꯅꯤ ꯃꯌꯥꯝꯅ ꯊꯤꯅꯔꯤꯕꯁꯤ" ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯑꯩꯒꯤ ꯏꯃꯤꯡꯁꯤ ꯏꯅꯥꯎ ꯀꯧꯖꯩ꯫ ꯑꯍꯜ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯁꯨ ꯇꯥꯕꯗ ꯏꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ꯫ ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯀꯩꯅꯣ ꯃꯇꯧ ꯀꯔꯝꯅ ꯇꯧꯔꯤꯕꯅꯣ? ꯑꯩꯁꯨ ꯑꯃꯨꯛꯇ ꯀꯨꯝꯊꯒꯦ" ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯌꯥꯝ ꯆꯪꯗꯅ ꯊꯤꯕꯗ ꯑꯩꯈꯣꯏ ꯗꯗꯥꯗꯤ ꯊꯋꯥꯏ ꯌꯥꯎꯗꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯄꯨꯈ꯭ꯔꯤ ꯃꯅꯨꯡꯗꯒꯤ ꯐꯪꯈꯤ꯫ ꯄꯥꯎ ꯑꯁꯤ ꯏꯇꯩꯃꯒ ꯏꯃꯥꯒꯁꯨ ꯀꯣꯟꯅ ꯈꯪꯅꯔꯛꯄ ꯃꯇꯝꯗ ꯏꯇꯩꯃꯁꯨ ꯏꯃꯥꯁꯨ ꯂꯣꯏꯅ ꯋꯥꯟꯊꯈꯤ꯫ ꯇꯁꯦꯡꯕꯗꯤ ꯅꯨꯃꯤꯠꯇꯨ ꯗꯗꯥꯁꯤ ꯌꯨ ꯌꯥꯝꯅ ꯉꯥꯎꯔꯒ ꯏꯔꯨ ꯂꯨꯖꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯀꯨꯝꯈꯤꯕꯅꯤ ꯍꯥꯏ꯫ ꯃꯗꯨꯗꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯗꯅ ꯎꯍꯧꯕ ꯃꯤꯑꯣꯏꯁꯤꯡꯅ ꯄꯥꯎ ꯇꯝꯅꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯗꯗꯥꯅ ꯉꯁꯤꯒꯨꯝꯕ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯅꯤ ꯍꯥꯏꯕꯒꯤ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩꯒꯤ ꯑꯍꯤꯡ ꯑꯗꯨꯁꯨ ꯌꯨꯝ ꯑꯁꯤꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯝꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏꯁꯨ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯀꯅꯤ ꯈꯪꯗꯕꯅ ꯋꯥꯈꯟꯗ ꯀꯌꯥ ꯀꯥ ꯍꯦꯟꯅ ꯈꯟꯖꯜꯂꯨꯗꯦ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡ ꯑꯗꯨꯗꯁꯨ ꯌꯨꯝꯒꯤ ꯌꯦꯅꯈꯥꯔꯣꯝꯗ ꯍꯧꯗꯣꯡ ꯃꯆꯥꯁꯨ ꯃꯥꯟꯕ, ꯑꯉꯥꯡ ꯃꯆꯥꯁꯨ ꯃꯥꯟꯕ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯈꯣꯜ ꯑꯃꯁꯨ ꯑꯍꯤꯡ ꯑꯗꯨꯗ ꯑꯩꯅ ꯇꯥꯔꯛꯈꯤ꯫ ꯗꯗꯥꯒꯤ ꯀꯥꯔꯣꯝꯗꯒꯤꯁꯨ ꯗꯗꯥꯒꯤ ꯃꯤꯌꯣꯡ ꯃꯤꯇꯧ ꯃꯥꯟꯕ ꯑꯃ ꯁꯨꯝ ꯆꯪꯈꯤ꯫ ꯃꯗꯨꯗ ꯏꯃꯥꯅ ꯗꯗꯥ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯁꯨꯝ ꯍꯟꯖꯟ ꯍꯟꯖꯟ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯣꯟꯅꯗꯤ ꯑꯩꯈꯣꯏ ꯗꯗꯥꯗꯤ ꯆꯥꯛꯈꯨꯝꯂꯣꯝꯗꯒꯤ ꯊꯣꯔꯛꯏ ꯍꯥꯏ꯫ ꯃꯇꯧ ꯑꯗꯨꯗ ꯏꯃꯥꯅ "ꯏꯕꯨꯡꯉꯣ, ꯅꯪꯗꯤ ꯑꯣꯟꯊꯣꯛ ꯊꯨꯅ ꯆꯥꯛꯈꯨꯝꯂꯣꯝꯗꯒꯤ ꯀꯃꯥꯏꯅ ꯂꯥꯛꯏꯕꯅꯣ" ꯍꯪꯉꯨꯕꯗ ꯗꯗꯥꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, "ꯀꯩꯅꯣ ꯏꯃꯥ, ꯑꯩꯗꯤ ꯃꯅꯤꯡꯗ ꯉꯁꯥꯏꯗꯒꯤ ꯋꯥ ꯌꯥꯜꯂꯨꯕꯅꯤ, ꯍꯧꯖꯤꯛꯇ ꯆꯪꯉꯛꯄꯗ ꯉꯥꯏꯔꯤ, ꯀꯩꯗꯧꯔꯒꯦ" ꯍꯪꯉꯛꯈꯤ꯫ ꯗꯗꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯏꯃꯥꯁꯨ ꯄꯨꯡꯉꯛ ꯉꯛꯈꯤ꯫ ꯏꯃꯥꯁꯨ ꯃꯥꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯤꯕꯖꯥꯔ ꯈꯜꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯑꯩꯈꯣꯏ ꯗꯗꯥꯅ ꯏꯃꯥꯗ ꯑꯃꯨꯛ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯍꯥꯏ, "ꯏꯃꯥ, ꯉꯁꯤ ꯉꯔꯥꯡꯁꯤ ꯃꯪ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯩ ꯏꯁꯥꯅ ꯏꯃꯤꯗꯐꯥꯎ ꯈꯪꯖꯩ, ꯏꯁꯥꯁꯦ ꯄꯨꯡꯀꯤꯗ ꯀꯤ꯫ ꯑꯗꯨꯅ ꯏꯃꯥꯅ ꯉꯥꯀꯤꯕ ꯋꯥꯔꯤꯒ ꯁꯥꯔꯛꯀꯅꯨ" ꯍꯥꯏꯔꯝꯃꯤ ꯍꯥꯏ꯫ ꯑꯁꯨꯝꯅ ꯗꯗꯥꯁꯤ ꯂꯧꯔꯝꯗꯥꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯇꯝꯅꯕꯗꯤ ꯈꯔ ꯇꯧꯔꯝꯃꯤ꯫ ꯗꯗꯥꯒꯤ ꯁꯣꯔꯥꯠ ꯁꯣꯟꯗ꯭ꯔꯤꯉꯩ ꯆꯦꯔꯛ ꯑꯁꯤꯗꯁꯨ ꯅꯣꯡꯃ ꯑꯩꯅ ꯄꯣꯠ ꯆꯩ ꯂꯩꯀꯥꯏꯗꯒꯤ ꯋꯥꯏꯔꯨꯔꯒ ꯁꯨꯃꯥꯡꯗ ꯊꯅꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯉꯛꯄꯗ ꯗꯗꯥꯒꯤ ꯀꯥ ꯃꯅꯨꯡꯗ ꯃꯤꯑꯣꯏ ꯑꯃ ꯁꯨꯠ ꯁꯨꯠ ꯆꯤꯡꯉꯒ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯃ ꯑꯩꯅ ꯇꯥꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯑꯩꯈꯣꯏ ꯏꯇꯩꯃ ꯅꯠꯇ꯭ꯔꯒ ꯏꯃꯥ ꯑꯣꯏꯔꯝꯒꯅꯤ ꯈꯟꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯈꯤ꯫ ꯑꯗꯨꯕꯨ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯇꯧ ꯑꯃꯗ ꯏꯇꯩꯃꯒ
ꯑꯩꯁꯨ ꯃꯇꯧꯗꯨꯗ ꯏꯁꯥꯗ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯈꯤ꯫ ꯏꯃꯥꯒ ꯏꯇꯩꯃꯒꯗꯁꯨ ꯋꯥꯐꯝ ꯑꯗꯨ ꯑꯩꯅ ꯍꯧꯗꯣꯛꯑꯝꯗꯦ꯫ ꯃꯔꯝꯗꯤ ꯃꯈꯣꯏꯁꯨ ꯗꯗꯥ ꯂꯩꯈꯤꯗꯕꯒꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯤ꯫ ꯃꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯇꯝꯅꯩ ꯈꯣꯠꯂꯤ ꯍꯥꯏꯔꯨꯔꯒꯗꯤ ꯃꯈꯣꯏꯁꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯈ꯭ꯔꯔꯣꯏ ꯈꯟꯗꯨꯅ ꯑꯩꯁꯨ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯁꯨ ꯂꯩꯀꯥꯏꯒꯤ ꯏꯃꯥꯟꯅꯕ ꯈꯔ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯁꯨꯃꯥꯡꯗ ꯀꯦꯔꯣꯟ ꯀꯥꯞꯇꯨꯅ ꯂꯩ꯫ ꯃꯁꯤ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯆꯠꯅꯕꯤꯅꯤ꯫ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯃ ꯊꯣꯛꯄꯗ ꯊꯕꯛ ꯏꯪꯈꯥꯡ ꯅꯣꯝꯕ ꯑꯣꯏꯅ ꯀꯦꯔꯣꯟ ꯑꯗꯨꯝ ꯀꯥꯞꯄꯝꯃꯤ꯫ ꯃꯌꯥꯝꯗꯨ ꯇꯤꯜꯂꯤ ꯐꯥꯎꯗꯤ ꯑꯩꯁꯨ ꯗꯗꯥ ꯂꯩꯇꯕꯒꯤ ꯋꯥꯈꯜꯁꯤ ꯉꯥꯏꯍꯥꯛ ꯀꯥꯎꯊꯣꯛꯆꯔꯝꯃꯤ꯫ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯐꯥꯎ ꯑꯩꯈꯣꯏꯗ ꯂꯩꯔꯝꯃꯒ ꯃꯈꯣꯏꯁꯨ ꯂꯣꯏꯅ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯟꯅꯈꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯑꯩꯁꯨ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯊꯣꯡꯒꯥꯟ ꯐꯥꯎ ꯊꯤꯟꯗꯣꯛꯄꯤꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨ ꯑꯩꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯅꯣꯝꯃꯨꯕꯒꯤ ꯏꯁꯥꯗ ꯈꯔ ꯁꯣꯛꯊꯔꯝꯃꯤ꯫ ꯏꯇꯩꯃꯁꯨ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯂꯩꯇ ꯋꯥꯟꯊꯕꯗꯒꯤ ꯑꯩꯅ ꯍꯣꯁꯄꯤꯇꯥꯜꯗ ꯃꯇꯝ ꯅꯥꯏꯗꯅ ꯑꯗꯨꯝ ꯄꯨꯈꯠꯂꯝꯃꯤ꯫ ꯃꯇꯧ ꯀꯌꯥꯁꯤꯗ ꯑꯩꯁꯨ ꯆꯥꯕ ꯊꯛꯄ ꯋꯥꯠꯂꯛꯄꯗꯒꯤ ꯏꯁꯥꯗ ꯋꯥꯃꯟꯈꯤꯗꯨꯅ ꯐꯃꯨꯡꯗ ꯆꯪꯉꯒ ꯑꯗꯨꯝ ꯇꯨꯝꯃꯝꯃꯤ꯫ ꯏꯃꯥꯒ ꯏꯇꯩꯃꯒꯁꯨ ꯃꯈꯣꯏꯗꯤ ꯍꯥꯟꯅ ꯂꯣꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯍꯤꯡꯒꯤ ꯄꯨꯡ 12:30 ꯇꯥꯔꯛꯄ ꯃꯇꯝ ꯑꯁ꯭ꯋꯥꯏꯗ ꯉꯁꯥꯏ ꯏꯃꯥꯟꯅꯕꯁꯤꯡꯅ ꯁꯨꯃꯥꯡꯗ ꯀꯦꯔꯣꯟ ꯀꯥꯞꯄꯝꯕꯒꯤ ꯕꯣꯠꯀ ꯃꯔꯨꯒ ꯂꯩꯍꯧꯕꯗꯨ ꯃꯤꯑꯣꯏ ꯑꯃꯅ ꯑꯍꯤꯡ ꯑꯗꯨꯗ ꯀꯥꯞꯄꯒ ꯁꯥꯟꯅꯕꯒꯤ ꯃꯑꯣꯡꯗ ꯃꯈꯣꯜ ꯑꯃ ꯑꯩꯅ ꯑꯍꯤꯡ ꯑꯗꯨꯗ ꯇꯥꯔꯛꯈꯤ꯫ ꯋꯥꯈꯟꯗꯁꯨ ꯃꯤꯀꯞ ꯍꯦꯛ ꯊꯣꯔꯛꯄꯒ ꯃꯪꯑꯣꯏ ꯀꯩꯑꯣꯏ ꯅꯣꯡꯉꯥꯜꯂꯕꯖꯥꯔ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯃꯗꯨꯅ ꯑꯩꯁꯨ ꯋꯥꯈꯟꯗ ꯀꯥ ꯍꯦꯟꯅ ꯈꯟꯖꯜꯂꯨꯕ ꯇꯧꯗꯅ ꯐꯃꯨꯡꯗ ꯑꯃꯨꯛ ꯍꯤꯞꯊꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯃꯄꯥꯟꯗꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯀꯦꯔꯣꯟꯗꯨ ꯀꯥꯞꯄꯒꯤ ꯃꯈꯣꯟ ꯇꯦꯛ ꯇꯦꯛ ꯃꯈꯣꯟ ꯈꯔ ꯇꯥꯔꯛꯈꯤ꯫ ꯍꯟꯗꯛꯇꯤ ꯑꯩꯁꯨ ꯃꯈꯣꯜ ꯑꯗꯨ ꯁꯨꯝ ꯇꯥꯔꯛꯄꯗꯒꯤ ꯀꯅꯥ ꯑꯣꯏꯕꯖꯥꯠꯅꯣ ꯍꯥꯏꯗꯅ ꯑꯩꯒꯤ ꯃꯣꯟ ꯃꯌꯥ ꯀꯣꯛꯀꯤ ꯂꯨꯈꯨꯝꯗꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯑꯒ ꯄꯨꯡ ꯍꯥꯏꯐꯦꯠ ꯌꯦꯡꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ, ꯑꯍꯤꯡꯒꯤ ꯄꯨꯡ 12:30ꯒ ꯃꯤꯅꯤꯠ 5-10ꯃꯨꯛ ꯆꯠꯂꯒ ꯂꯩꯔꯝꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯏꯁꯥꯗ ꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯉꯛꯈꯤ꯫ ꯋꯥꯈꯟꯗꯁꯨ ꯃꯄꯥꯟꯗ ꯀꯦꯔꯣꯟ ꯀꯥꯞꯄꯤꯕ ꯃꯤꯑꯣꯏ ꯑꯁꯤꯕꯨ ꯀꯅꯥꯅꯣ? ꯏꯃꯥꯟꯅꯕꯁꯤꯡꯁꯨ ꯃꯌꯨꯝꯗ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯕꯅꯤ ꯍꯥꯏꯗꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯒ ꯑꯩꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯑꯒ ꯃꯄꯥꯟꯗ ꯌꯦꯡꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯄꯥꯟꯗꯗꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯩꯕ ꯎꯔꯝꯈꯤꯗꯦ꯫ ꯑꯩꯅ ꯍꯧꯖꯤꯛꯋꯥꯏꯗ ꯇꯥꯔꯝꯕ ꯃꯈꯣꯜ ꯑꯗꯨꯁꯨ ꯃꯇꯥꯡ ꯑꯗꯥꯏꯗ ꯆꯞ ꯂꯦꯞꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯑꯩꯁꯨ ꯏꯁꯥꯗ ꯋꯥꯈꯜ ꯑꯃ ꯈꯟꯖꯔꯝꯃꯤ꯫ ꯀꯔꯤꯅꯣ ꯗꯗꯥꯒꯤ ꯁꯣꯔꯥꯠ ꯁꯣꯟꯗ꯭ꯔꯤꯉꯩ ꯃꯅꯨꯡ ꯑꯁꯤꯗ ꯌꯨꯝ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯝꯅꯔꯤꯁꯤꯕꯣ? ꯃꯤ ꯑꯇꯩꯒꯤꯁꯨ ꯇꯧꯕꯨꯗꯤ ꯇꯧꯔꯝꯒꯅꯤ, ꯑꯗꯣ ꯑꯩꯈꯣꯏꯒꯤꯁꯤꯗꯤ ꯍꯦꯟꯃꯟꯈ꯭ꯔꯦ꯫ ꯗꯗꯥꯒꯤ ꯀꯔꯤ ꯄꯦꯟꯗꯕ ꯃꯅꯤꯡ ꯊꯨꯡꯗꯕ ꯂꯩꯔꯕꯖꯥꯠꯅꯣ ꯈꯜꯂꯝꯃꯤ꯫ ꯊꯣꯡꯅꯥꯎ ꯑꯗꯨꯁꯨ ꯑꯃꯨꯛ ꯑꯩꯅ ꯆꯦꯠꯅ ꯈꯨꯝꯖꯤꯜꯂꯝꯃꯒ ꯑꯩꯁꯨ ꯐꯃꯨꯡꯗ ꯑꯃꯨꯛ ꯀꯥꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗꯁꯨ ꯑꯉꯛꯄꯅꯤ, ꯑꯩꯒꯤ ꯀꯥꯒꯤ ꯃꯄꯥꯟ ꯌꯦꯅꯈꯥꯔꯣꯝꯗ ꯁꯨꯃꯥꯡꯗꯒꯤ ꯃꯤꯑꯣꯏ ꯑꯃ ꯀꯟꯅ ꯆꯦꯜꯂꯛꯑꯒ ꯌꯦꯅꯈꯥꯔꯣꯝꯗ ꯆꯦꯟꯈꯤꯕꯒꯤ ꯃꯈꯣꯜ ꯑꯃꯁꯨ ꯑꯩꯅ ꯇꯥꯔꯛꯈꯤ꯫ ꯍꯟꯗꯛꯁꯨ ꯑꯩ ꯏꯁꯥꯗ ꯏꯐꯤꯡ ꯐꯤꯡꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯁꯨꯃꯥꯡꯗ ꯊꯅꯝꯃꯤꯕ ꯀꯦꯔꯣꯟ ꯑꯗꯨ ꯇꯦꯛ ꯇꯦꯛ ꯑꯃꯨꯛ ꯀꯥꯞꯄꯛꯈꯤ꯫ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨꯃ ꯅꯣꯡꯉꯥꯟꯗ꯭ꯔꯤ ꯐꯥꯎꯗꯤ ꯑꯉꯛꯄ ꯑꯀꯤꯕ ꯃꯈꯣꯟ ꯀꯌꯥꯁꯤ ꯁꯨꯝ ꯇꯥꯗꯨꯅ ꯑꯩꯁꯨ ꯑꯍꯤꯡ ꯑꯗꯨ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯁꯨ ꯃꯅꯤꯡꯗ ꯆꯪꯉꯒ ꯃꯥꯏ ꯃꯤꯠ ꯕ꯭ꯔꯁ ꯇꯧꯕ ꯂꯣꯏꯔꯒ ꯐꯃꯨꯡꯗ ꯆꯪꯉꯒ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯇꯨꯝꯊꯔꯝꯃꯤ꯫ ꯏꯇꯩꯃꯁꯨ ꯑꯃꯨꯛ ꯃꯁꯥꯗ ꯁꯣꯔ ꯐꯨꯟꯒꯠꯂꯦ ꯍꯥꯏꯗꯅ ꯗꯣꯛꯇꯔꯗ ꯑꯃꯨꯛ ꯄꯨꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯁꯨ ꯑꯋꯥꯕ ꯀꯌꯥꯁꯤ ꯃꯇꯝ ꯑꯗꯨꯗ ꯃꯥꯌꯣꯛꯅꯔꯝꯃꯤ꯫ ꯁꯨꯃꯥꯡꯗ ꯊꯝꯕ ꯀꯦꯔꯣꯟ ꯕꯣꯠ ꯑꯗꯨꯁꯨ ꯃꯌꯥꯝꯅ ꯀꯥꯞꯄꯝꯕ ꯂꯣꯏꯔꯒ ꯑꯩꯁꯨ ꯑꯩꯒꯤ ꯀꯥꯗ ꯊꯥꯡꯖꯜꯂꯒ ꯊꯅꯝꯃꯤ꯫ ꯏꯃꯥꯁꯨ ꯏꯇꯩꯃ ꯃꯇꯣꯝꯗ ꯇꯨꯝꯍꯟꯕꯗꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯃꯈꯣꯏꯒꯤ ꯀꯥꯗ ꯏꯇꯩꯃꯒ ꯇꯨꯝꯃꯤꯟꯅꯔꯝꯃꯤ꯫ ꯅꯣꯡꯃꯁꯨ ꯑꯍꯤꯡ ꯑꯃꯗ ꯑꯩꯁꯨ ꯃꯄꯥꯟꯒꯤ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯜꯂꯝꯃꯒ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯆꯥꯕ ꯆꯪꯉꯛꯈꯤ꯫ ꯅꯨꯃꯤꯠꯇꯨ ꯄꯨꯡꯁꯨ ꯌꯥꯝꯅ ꯊꯦꯡꯕ ꯑꯣꯏꯗ꯭ꯔꯤ, ꯑꯍꯤꯡꯒꯤ ꯄꯨꯡ 9ꯃꯨꯛ ꯇꯥꯕꯗ ꯉꯥꯏꯔꯤ꯫ ꯏꯃꯥꯒ ꯏꯇꯩꯃꯒꯗꯤ ꯉꯟꯅ ꯑꯗꯨꯝ ꯇꯨꯝꯃꯝꯃꯤ꯫ ꯑꯩꯁꯨ ꯆꯥꯛꯈꯨꯝꯗ ꯑꯩꯒꯤ ꯆꯥꯛ ꯏꯟꯁꯥꯡ ꯁꯔꯨꯛꯇꯨ ꯊꯥꯡꯗꯔꯒ ꯆꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯅ ꯆꯥꯛ ꯆꯥꯔꯤꯉꯩ ꯆꯥꯛꯈꯨꯝꯒꯤ ꯀꯣꯜꯂꯤꯛ ꯄꯩꯔꯒ ꯊꯝꯃꯤꯕꯗꯨ ꯁꯨꯝ ꯇꯞꯅ ꯇꯞꯅ ꯑꯃ ꯑꯅꯤ ꯅꯤꯡꯈꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯊꯝꯐꯝ ꯆꯥꯗꯅ ꯊꯝꯕꯗꯒꯤ ꯑꯣꯟꯊꯔꯛꯄ ꯑꯣꯏꯔꯤꯅꯤ ꯈꯜꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯑꯩꯅ ꯆꯥꯛ ꯆꯥꯔꯤꯉꯩ ꯆꯦꯔꯛ ꯑꯗꯨꯗ ꯆꯥꯛꯈꯨꯝꯒꯤ ꯎꯌꯥꯟ ꯆꯐꯨꯁꯤꯡ ꯑꯗꯨ ꯃꯈꯥꯗ ꯂꯣꯏꯅ ꯇꯥꯔꯛꯈꯤ꯫ ꯍꯟꯗꯛꯇꯤ ꯑꯩꯁꯨ ꯃꯇꯧ ꯑꯗꯨꯗ ꯆꯥꯛ ꯆꯥꯔꯝꯕꯗꯨ ꯆꯞ ꯂꯦꯞꯄꯝꯃꯤ꯫ ꯑꯗꯨꯒ ꯋꯥꯈꯟꯗ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯨ ꯍꯥꯏꯗꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯅꯤꯡꯒꯤ ꯌꯦꯅꯈꯥꯔꯣꯝꯗꯁꯨ ꯃꯤꯑꯣꯏ ꯑꯃꯅ ꯏꯁꯩ ꯉꯪꯕꯗꯧꯅ ꯃꯆꯤꯟꯗ ꯍꯨꯏꯁꯦꯟ ꯈꯣꯡꯗꯨꯅ ꯇꯞꯅ ꯇꯞꯅ ꯆꯠꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯏꯁꯥꯗ ꯀꯤꯖꯔꯛꯄꯗꯒꯤ ꯆꯥꯛ ꯆꯥꯔꯝꯕꯗꯒꯤ ꯈꯨꯠ ꯍꯥꯏꯐꯦꯠ ꯍꯥꯝꯇꯣꯛꯑꯒ ꯑꯩꯒꯤ ꯀꯥꯗ ꯑꯗꯨꯝ ꯆꯪꯉꯛꯈꯤ꯫ ꯏꯃꯥꯒꯤ ꯀꯥꯗꯒꯤꯁꯨ ꯁꯦꯟꯗꯟ ꯇꯣꯡꯉꯒ ꯃꯤꯑꯣꯏ ꯑꯃꯅ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯄꯒꯤ ꯃꯈꯣꯜ ꯑꯃꯁꯨ ꯇꯥꯔꯛꯈꯤ꯫ ꯑꯍꯤꯡꯗꯣ ꯑꯩꯁꯨ ꯐꯃꯨꯡꯗ ꯆꯪꯉꯒ ꯀꯔꯤ ꯃꯇꯧꯅꯣ ꯃꯁꯤꯕꯨ ꯍꯥꯏꯗꯅ
Ngayhak wakal tauramlaga aisu tumthakiba khangaude. Nonghe nganbaga imanabasingdasu aina sumna hairami. Mataw mayam dadagi sorasu kuisilaktre. Aduna ahing kharadi aigisida ahing lekminasi hairami. Maduda imanabasingnasu aingonda phagi taurakhi. Kaino bhai nahan khaidi ahing leksi haidraga sorat maya sida ahing leksi hairisibo. Nakoi imungse khara taurangadaba mali adugiro hangakhi. Aina muk nateda sum ahing lekminasi haibani. Aduna koina talagasu karisu kaideda. Yarani hairami. Imanabasingna amu phagi taubani bhai lekthok sungaidana. Yai ngasidagi adum ahingdo lekminarasi akhoi punna. Nakoige sumangdadi nungaiti. Sangoidasu pochai mayam ama thammi. Karaida tumsigi hangakhi. Madudaina sumangdo ina tumasi. Makhada phaksing asi tharaga. Phaijup ama anisu puthorake hairami. Matamdo kalen thasu oibana. Ahingda kaya ingbu oiramde. Asumna makoisu ahing lekpadu yarakpadagi. Akhoi nipan mapan mo. Akhoige sumangda hingle ame. Aisu ahing khudingi sada kirambadu khara makhaidi pharami. Numidangi pung baro phau. Akhoi masien su wa langtuna. Sumangda keron kaptuna lay. Aisu tumnaba thariba phaksang atuda hippaga. Phone nga hak yengtuna lay. Matam adudaigi imanaba ama lay. Mamingna Johnson kawi. Hojiki imanaba sina ingonda sumna hairakhi. Inaw, ay toilet amna sangningi. Ising layramgadra hangakhi. Maduda aina muk layramgani. Mafamdo khara mambani bhai. May ama puthokpirake. Aiga chatsi hairami. Imanaba aduna muk yarani. Ay phone yawi nang lehoro hairamaga. Imanaba ado akhoi yungi toilet room da sangkhi. Ngayaki matungdani imanaba Johnson. Masada thak thakana mayam tiliba marak atuda sensilakhi. Aduga aigonda sumna hairaki. Inaw, nakhoi toilet ki thong asi nahan kay sumaina dum taubro. Aina manungda layringay. Mapandagi kokok thilei. Maduday din nakhoi na lagnariboy ningore. Nakhoi sakungi maning thong asidasu. Noy dadaga manaba miyoyama imungda tumina sangki. Madugi niya na hatu-hatu siya layisi hairaki. Wapa maduday di dum khangami. Maramday di hanadigi tawdok kaya si sum thengnarga layrabadina imanaba tuda sumna hairami. Karimata kirunu bhai karisu natte. Tawbani hanadigi adumayna chakumda sangki hairi tudi nangi wakhan oiramgani. Natraga ay oirambasu yai. Aisu haujikwai chakumda mayamgi ising kanba sangwai haidana imanaba adubu kidanaba haisalami. Asumna kina nongnini muk layraga dadagi sorasu yoksalakhi. Hayeng sorani haibagi ngasigumba ahing asidi tamnarakpada yunggi miyoy amata kanasu tumnaramde. Ihan hana ko itaymadagi haurakhi. Numitugi ahing ado ko itaymasi mamit uisalaga matsinda sumna hairakhi. Ay pukri mapanda layre. Ay salani ng thoro haidana itaymasi matsinda swalaga tungalom da sentokhi. Mataodo da mayam sangdan itaymamu parami. Makoy kada liba posay singsu makada loy na lang tarakhi. Masida natana matamamada dadada hinglingay. Mana patay sitpat pada puba batil lamalay. Hojiki batin siya nakarom na thambani. Adubo batil si kuling maki makolama mayam na tarakhi. Saksalaga mapamsa na tanamasu amuk hekta inturakhi. Matao sida itay maki mapanggi miyoy singna. Maibar karino lighting ki maramda karak hangba miyoy amakaw. Adugo yengan si hairakhi. Adubo wapa maduda akhoi yung tangna na layba ahal amana sumna kumaki. Kaurunu karisu tauroi. Hayeng sa kidore haidana. Ibungo asawbagi mathaway mamidu pendabagi tawjaribani. Aigisu isanupa handugi swarat. Hayeng ni haibagi ngasiguma hingasida nakhoi gisida tauriba sumaina aigidasu taurakhi. Swarat hekloy kibaga yumasi karisu tauroi. Nakhoi su kirunu hairakhi. Asumna hingado mayamsu tamnabada tumba mataya naramde. Pukri mapandaki su dadagi thaway mitamna kapagi makhon tay haidana manak adayda layba mina kona paw tamakhi. Asumna surat hekloy kibaga yumaside hana tamnaramba singado puing hek ingki. Pukri adu su dadaga paraga miyoyani sukre haidana imana hairakhi. Mamangda koina piklingay dasu pukri adu da maungna hama su sikre hai. Kon chamada mana chami ba koliktu isingda sum tawruga satkibadagi maungna haduna pukri adu da kumaga
ꯁꯨꯝꯂꯥ ꯑꯃꯨꯕꯗ ꯏꯔꯥꯛꯅꯗꯅ ꯁꯤꯈꯤꯕꯅꯤ ꯍꯥꯏ꯫ ꯃꯇꯝ ꯑꯗꯨꯗꯁꯨ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯥꯏꯗ ꯃꯤ ꯆꯪꯕ ꯀꯤꯅꯔꯝꯃꯤ ꯍꯥꯏ꯫ ꯅꯣꯡꯊꯤ ꯅꯣꯡꯃꯪꯕ ꯃꯇꯝꯗ ꯃꯃꯤ ꯁꯥꯃꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯐꯝꯃꯒ ꯃꯤꯑꯣꯏ ꯑꯃ ꯍꯦꯛꯇ ꯂꯩꯔꯝꯃꯤ ꯍꯥꯏꯗꯅ ꯃꯌꯥꯝꯁꯨ ꯆꯪꯕ ꯀꯤꯅꯈꯤ꯫ ꯇꯧꯕꯗꯕꯨ ꯌꯥꯝꯅ ꯇꯣꯏꯅ ꯃꯤ ꯂꯧꯕꯗꯤ ꯑꯣꯏꯗꯦ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫